ꯃꯇꯝꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯝꯃ ꯑꯅꯤꯒꯤ ꯃꯐꯝꯗ ꯃꯤꯇꯥꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤꯕ ꯅꯨꯃꯤꯠ 30ꯅꯤ ꯁꯨꯞꯅ ꯆꯠꯊꯖꯔꯛꯄ ꯋꯥꯔꯛꯁꯣꯞ ꯀꯝ ꯄ꯭ꯔꯗꯛꯁꯟ ꯍꯥꯏꯅ ꯊꯥꯡꯍꯥꯏꯔꯣꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯀ꯭ꯂꯣꯖꯤꯡ ꯐꯪꯁꯟ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯕꯤꯗꯅꯕ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯨꯃꯤꯠ 30ꯅꯤ ꯆꯨꯞꯅ ꯆꯠꯊꯖꯔꯛꯄ ꯋꯥꯔꯛꯁꯣꯞ ꯀꯝ ꯄ꯭ꯔꯗꯛꯁꯟ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯃꯌꯦꯛ ꯇꯥꯡꯕ ꯂꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯖꯔꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄ ꯑꯣꯖꯥ ꯒꯨꯔꯨ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ಶ್ರೀ ꯄꯨꯊꯦꯝ ꯃꯪꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯤꯁ, ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯑꯦꯋꯥꯔꯗꯤꯁ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯑꯆꯤꯚꯔ ꯑꯦꯋꯥꯔꯗ, ꯂꯣꯏꯅꯅ ꯒꯨꯔꯨ ಶ್ರೀ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯁꯨꯔꯆꯟꯗ꯭ꯔ ꯃꯩꯇꯩ, ꯗꯤꯔꯦꯛꯇꯔ ꯑꯣꯐ ꯃꯤꯇꯥꯁꯤ, ꯑꯃꯁꯨꯡ ꯗꯥꯛꯇꯔ ꯊꯧꯆꯣꯝ ꯄ꯭ꯔꯤꯌꯥꯕꯔꯇ ꯁꯤꯡ, ꯃꯦꯗꯤꯁꯤꯟ ꯑꯣꯐꯤꯁꯔ, ꯃꯅꯤꯄꯨꯔ ꯍꯦꯜꯊ ꯁꯔꯚꯤꯁ, ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ, ꯑꯣꯖꯥ ꯑꯍꯨꯝꯃꯛꯄꯨ ꯁ꯭ꯇꯦꯖꯇ ꯂꯦꯡꯈꯠꯄꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯊꯣꯏꯕ ꯑꯍꯨꯝꯅ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯈ꯭ꯔꯕꯒ ꯂꯣꯏꯅꯅ ꯃꯤꯇꯥꯁꯤꯅ ꯉꯝꯖꯕ ꯈꯨꯗꯣꯜꯄꯣꯠ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯤꯇꯥꯁꯤꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯕꯨ ꯁ꯭ꯇꯦꯖꯇ ꯂꯦꯡꯈꯠꯄꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯃꯤꯇꯥꯁꯤꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ, ꯂꯣꯏꯅꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯍꯨꯝꯗ ꯈꯨꯗꯣꯜꯄꯣꯠ ꯇꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯌꯦꯛ ꯇꯥꯡꯕꯒ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯤꯊꯨꯡꯂꯦꯟ ꯑꯍꯨꯝꯅ ꯀꯦꯟꯗꯜ ꯊꯨꯒꯠꯄꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯋꯦꯜꯀꯝ ꯑꯦꯗ꯭ꯔꯦꯁ ꯑꯃꯗꯤ ꯅꯨꯃꯤꯠ 30ꯅꯤ ꯆꯨꯞꯅ ꯆꯠꯊꯖꯔꯛꯄ ꯋꯥꯔꯛꯁꯣꯞ ꯀꯝ ꯄ꯭ꯔꯗꯛꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯃꯇꯨꯝ ꯍꯤꯔꯣꯖꯤꯠ, ꯃꯤꯇꯥꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯕꯨ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯏ ꯇꯥꯡꯕꯟꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯑꯍꯨꯝꯕꯨ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯑꯔꯥꯞꯄ ꯑꯃꯗꯤ ꯑꯅꯛꯄꯗꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯃꯤꯇꯥꯁꯤꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯃꯗꯤ ꯄꯦꯔꯦꯟꯁꯁꯤꯡꯕꯨꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯇꯥꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯁꯤꯟꯕ ꯀꯌꯥꯕꯨ ꯀꯥꯏꯊꯣꯛꯄꯤꯔꯒ ꯉꯁꯤ ꯄꯥꯡꯖꯗ꯭ꯔꯕ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯤꯕ ꯅꯨꯃꯤꯠ 30ꯅꯤ ꯆꯨꯞꯅ ꯆꯠꯊꯖꯔꯛꯄ ꯋꯥꯔꯛꯁꯣꯞ ꯀꯝ ꯄ꯭ꯔꯗꯛꯁꯟ ꯊꯥꯡꯍꯥꯏꯔꯣꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ಮಿಯꯦꯡ ꯃꯈꯥꯗ ꯃꯤꯇꯥꯁꯤꯅ ꯄꯥꯡꯊꯣꯛꯆꯔꯛꯄ ꯊꯥꯡꯍꯥꯏꯔꯣꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯁꯤꯟꯕ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯇꯥꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ꯫ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯏꯍꯥꯁꯦꯟꯕꯨ ꯇꯧꯗꯅ ꯑꯉꯥꯡꯁꯤꯡ ꯁꯥꯟꯅ ꯈꯣꯠꯅꯕꯗꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯄꯥꯛꯅ ꯁꯟꯅ ꯇꯧꯕꯗꯤ ꯉꯝꯖꯗ꯭ꯔꯦ꯫ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯒꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯗꯥꯛꯇꯔ ꯄ꯭ꯔꯤꯌꯥꯕꯔꯇ, ꯃꯅꯤꯄꯨꯔ ꯃꯦꯗꯤꯁꯤꯟ ꯑꯣꯐꯤꯁꯔ, ꯃꯅꯤꯄꯨꯔ ꯍꯦꯜꯊ ꯁꯔꯚꯤꯁ, ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯕꯨ
ꯋꯥꯍꯪ ꯈꯔꯇꯪ ꯇꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ꯫ Thakasari ngasigi sigulaba mitasina yang wana hunadana sijariba ni kuthane sibna pangkokba 30 days workshop cum production of THANG-TA haiba function sigi losilakpa namit asida aibu platform asida kobiduna aibu seru yang bibagidamata mitasigi tim guna ko aina थागतपा मजूं इकायबा चली अहानबा मक्तदा अहा थांग-तागी मरमदा यामना हैबना सदे अदुबु अहाना मसिबु सौगतनिंगी अमदि मसिबु हेना चौखटपा म ओहनिंगी मरमदि थांग-ता हाइबा अखोगी मतम सांगदगी लेरलबा सिंगबा इंडिजिनस मार्शल आर्ट से अखोगी यामना ममल यामनबा अखोगी नंगै पुकै अमनेबा मसिननेबा अखोना मालेमदा अखोना सक्ताइबसे मणिपुर से अखोई अतोपा स्टेट ना मसक खंबी करी द खंबी गया मसक खंबी से हिरम अनि द खंबीबा सानबा अमसुंग अखोई कल्चर से अखोई कल्चर अमि सानबा से अखोइना अदुमति चापनबा जोखलिंगोय अखोई सत्तम से हेना मालेमगी मिपुंग खुदिमना हेना मसक खंबी गनेबा मसी आइना आउटसाइड द लेरकम तुम खंगेबा होय हुजि मणिपुर द लेइ बसिना आउटसाइड चला कांदा अखोई मणिपुर मसा ने तागदी रासलीला थांग-ता आबसे मोय खंगमेबा मदुना अखोई अचौबा आइडेंटिटी म सागतपा ngमेबा अदुना आइन हजनिंगबदी हौरलिबा नहाजिंदा मरुना हाइबा अखोई इपा इपुसिंगना थंबिरंबा थांग-ता से अखोई योखसि मसिबु हेना चौखटपा म ओइनबो होनसि मसिदा आइगेसु अंगम मतें पांगजगे आई इसामक थांग-ता सानरिदि नसेदि अदुबु अहाकी मैतै मसा ओइरबना आइगी मैतैगी ओइरम लेजरंबा इपाइबुना थंबिरंबा पोचे योखटपा बसे अखोई खुदिमकी इथौनेबा आइना सानबा यावलगसु आइना अंगम पैसा दनी खंगे इमोशनल सपोर्ट नि खंगे मसी तौबा बसे तौबियोबा लापि लेंबी लापिरिबा पेरेंट्सिंग असु अंगांग खिंचिबु पुनि सोगतपियु मखोइबु हेना सानबसिदा थवा यावनबो होनबियु मसी मक्तदा मसी हेक तोररबा मतमदा सानरोइसिंगा फरकरबा मतमदुनेबा अखोई अफबा सोसाइटी म सेमकदोरिबा हेना चौखटपा अखोइगी हेना अखोइबु मालेमना इकाय खुनबिबा फुरु अमा हाबदो ओइदोरबनि मसी हायरगा आई मतांग टेंशन गेस्ट ऑफ ऑनर ना मयेक चुमना वफम खरा थंबिरमगिदमक्ता मसी गेस्ट ऑफ ऑनर बु थागतजरी मखा तारकपा ओइना मसीगी फंक्शन असिगी चीफ गेस्ट ओइना लेंसिंबिरिबा मिंग ओइना पंजरबदा पुथेमंगी मणिपुर स्टेट कला अकादमी अवार्ड्स मणिपुर साहित्य परिषद अवार्ड्स अमसुंग मणिपुर नेशनल अचीवर अवार्ड्स खंबिख्रबा ओजासिबु वफम खरतन थंबिनबगिदमक्ता निसिंजरी अहमक्तदा मफमसिबु कोनबिरिबा नोंबों निंथौ पांथोबिबु इकोकनो नखोरंजरी लोनना असigi निंजनबिरिबा केस सुरचंद्र MEETEI डायरेक्टर MITTACI लोनना डॉक्टर थोचोम पियो डॉक्टर सिंह मेडिकल ऑफिसर बु सो कोंगजरी लोनना यामना मरुओइबा थांग-ता तंबिरिबा चा सिंगी सुसिंगी ममा पाजुंगा पिरोबु सु कोंगजरी अते तो पमियां पुरुमकुसु एन कोंगजरी यामना नुंगाइबदि ngasigi chiraba matam COVID-19 na mapan thopo yadriba matam jida macha masu singbu MITTACI training kam workshop asida फंक्शन असिगु मरी लेनना मरिक चुमना वफम खरा थंबिरमगिदमक्ता चीफ गेस्ट बु थागतजरी मसिगी मुखा चदजरपा ओइना मसिगी प्रेसिडेंट की फमलांग लेंसिंबिरिबा गुरु खुंद्रापम सुरचंद्र MEETEI डायरेक्टर ऑफ MITTACI बु
ꯐꯪꯁꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯧꯁꯤꯟꯖꯔꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯊꯦꯡꯒꯤ ꯇꯥꯡꯒꯤ ꯑꯩꯉꯣꯟꯗꯩꯗꯤ ꯁꯦꯅꯤꯌꯔꯅꯤ, ꯊꯥꯡꯒꯤ ꯑꯣꯖꯥꯅꯤ, ꯑꯩ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯁꯨꯡ ꯊꯣꯛꯆꯣꯝ ꯄꯤꯌꯣꯕꯔꯇ ꯗꯥꯛꯇꯔꯕꯨꯁꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯖꯤꯌꯥꯟꯁꯤꯡ ꯉꯥꯏꯍꯥꯛ ꯑꯆꯤꯟꯕ ꯊꯕꯛ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯂꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯁꯣꯞ ꯀꯝ ꯄ꯭ꯔꯗꯛꯁꯟ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯊꯥꯡ ꯇꯝꯕꯗ ꯁꯤꯡꯒꯣꯏꯁꯤꯅ ꯀꯃꯥꯏꯅ ꯉꯥꯛꯀꯅꯤ, ꯁꯤꯡꯒꯣꯏꯁꯤꯅ ꯀꯃꯥꯏꯅ ꯑꯦꯇꯦꯛ ꯇꯧꯒꯅꯤ, ꯊꯥꯡꯅ ꯀꯃꯥꯏꯅ ꯌꯥꯟꯅꯤ, ꯈꯣꯡꯕꯪ ꯀꯃꯥꯏꯅ ꯆꯠꯀꯅꯤ, ꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄꯨꯊꯣꯛꯆꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯦ꯫ ꯁꯤ ꯇꯁꯦꯡꯅ ꯈꯪꯗ ꯌꯥꯗꯕ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯒꯅꯤ, ꯑꯩ ꯍꯧꯖꯤꯛ ꯃꯇꯝꯗ ꯅꯣꯡꯃꯩ ꯃꯇꯝ ꯊꯥꯡ ꯀꯩꯗꯧꯗꯣꯏꯅꯣꯅ꯫ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯟꯅ ꯇꯩꯅꯕꯅꯦꯅ ꯈꯟꯖꯩ ꯑꯩꯅ ꯈꯟꯕꯗꯗꯤ꯫ ꯊꯥꯡ ꯑꯁꯤ ꯅꯠꯇ꯭ꯔꯒ ꯁꯔꯤ ꯁꯔꯥ ꯑꯗꯒꯤ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯥꯔꯃꯤ ꯀꯔꯤꯒꯤ ꯃꯣꯏ ꯇ꯭ꯔꯦꯅꯤꯡꯗ ꯂꯣꯏꯅ ꯌꯥꯎꯏ꯫ ꯑꯩꯈꯣꯏꯅ NCC ꯀꯦꯝ ꯆꯠꯄꯗ ꯃꯣꯏꯅ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯃꯥꯒꯤ ꯁꯟꯇ꯭ꯔꯤ ꯇꯥꯔꯤꯗꯣ ꯃꯨꯟꯕꯒꯤ ꯈꯣꯠꯄꯒꯤ ꯃꯥꯒꯤ ꯒꯥꯔꯗ ꯍꯥꯏꯕꯗꯨ ꯆꯪꯉꯒ ꯇꯧꯕꯒꯤ ꯄ꯭ꯔꯣꯝ ꯃꯌꯥꯝ ꯑꯃ ꯌꯦꯡꯖꯔꯛꯏ꯫ ꯑꯩ ꯑꯗꯥꯏꯗꯒꯤ ꯑꯗꯨꯝ ꯊꯥꯡꯒꯤ ꯑꯗꯨꯝ ꯇꯧꯖꯔꯛꯑꯕꯅꯤ꯫ ꯑꯗꯨꯅ ꯊꯥꯡ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯇ ꯑꯣꯏꯔꯣ ꯑꯥꯔꯃꯤꯗ ꯑꯣꯏꯔꯣ ꯁꯤꯗꯤ ꯂꯣꯏꯅ ꯌꯥꯎꯗ ꯌꯥꯗꯕ, ꯃꯣꯏꯁꯨ ꯃꯁꯥꯃꯛꯁꯨ ꯇꯝꯃꯤꯕꯅꯦꯕ꯫ ꯅꯣꯡꯃꯩꯗꯣ ꯂꯣꯏꯊꯣꯛꯈ꯭ꯔꯀꯥꯟꯗ, ꯃꯔꯨꯗꯣ ꯂꯣꯏꯊꯣꯛꯈ꯭ꯔꯀꯥꯟꯗ ꯑꯗꯨ ꯁꯤꯖꯤꯟꯅꯅꯕꯅꯦ ꯃꯣꯏꯅ ꯕꯦꯅꯦꯠ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯐꯜꯒꯤꯗ ꯑꯃ ꯌꯥꯎꯔꯝꯃꯤꯗꯣ ꯅꯞꯄꯝꯃꯤꯁꯤ, ꯕꯦꯅꯦꯠ ꯐꯥꯏꯇꯤꯡ ꯀꯥꯏꯅ ꯍꯥꯏꯔꯤꯗꯣ꯫ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ꯫ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯅ ꯁꯨꯝ ꯍꯥꯏꯖꯈ꯭ꯔꯦ, ꯊꯥꯡꯅ ꯀꯃꯥꯏꯅ ꯍꯥꯏꯅꯤ, ꯐꯤꯗꯨꯛꯁꯤ ꯀꯃꯥꯏꯅ ꯂꯩꯅꯤ, ꯁꯤꯡꯒꯣꯏꯁꯤ ꯒꯥꯔꯗ ꯃꯈꯜ ꯑꯃꯅꯤ, ꯁꯦꯜꯐ ꯗꯤꯐꯦꯟꯁꯅꯤ, ꯀꯃꯥꯏꯅ ꯇꯧꯅ ꯁꯤꯡꯒꯣꯏꯁꯤ ꯉꯥꯛꯀꯅꯤ, ꯑꯗꯩ ꯁꯤꯡꯒꯣꯏꯁꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯅ ꯑꯦꯇꯦꯛ ꯇꯧꯅꯤ, ꯁꯤꯒꯤ ꯃꯔꯝꯗ ꯇꯝꯕꯒꯤ ꯄꯥꯔꯥ ꯃꯈꯜ ꯑꯃꯅꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯄ꯭ꯔꯣꯖꯦꯛꯁꯤ ꯇꯧꯖꯔꯤꯁꯦ꯫ ꯑꯗꯒꯤ ꯁꯤꯟꯕꯅ ꯋꯥꯐꯝ ꯑꯃ ꯂꯩꯖꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯥꯡꯕꯤꯅ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯇꯥꯡꯕꯤꯁꯤ 25-26 ꯍꯦꯟꯅ ꯆꯠꯂꯛꯑꯕꯅꯤ꯫ ꯑꯗꯨꯅ ꯇꯥꯡꯕꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠ ꯀꯜꯆꯔꯁꯤ ꯃꯁꯛ ꯇꯥꯛꯄꯁꯦ ꯇꯥꯡꯕꯤ ꯃꯆꯤꯟ ꯃꯅꯥꯎꯅꯦꯅ ꯑꯩꯅ ꯈꯟꯖꯩ꯫ ꯃꯣꯏꯁꯦ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯝ ꯉꯁꯥꯏꯅ ꯍꯥꯏꯕꯤꯈꯤꯗꯨꯅꯤ, ꯇꯥꯡꯕꯤꯅ ꯃꯄꯥꯅ ꯐꯝꯃꯒ ꯃꯣꯏꯅ ꯑꯥꯗ ꯁꯨꯃꯥꯡꯗ ꯆꯣꯡꯕ ꯈꯣꯠꯄ ꯍꯥꯏꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ꯫ ꯇꯥꯡꯕꯤꯒꯤ ꯄꯥꯔꯇꯤꯗꯨꯒꯤ ꯌꯥꯝꯅ ꯊꯧꯖꯥꯜ ꯃꯈꯜ ꯑꯃꯅꯦꯅ ꯈꯟꯖꯩ꯫ ꯑꯃꯅ ꯗꯥꯛꯇꯔ ꯊꯣꯛꯆꯣꯝ ꯄꯤꯌꯣꯕꯔꯇꯁꯤ ꯀꯩꯅꯣꯅꯤ, ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯥꯡꯐꯝꯁꯤꯒꯤ ꯌꯥꯝꯅ ꯃꯥꯒ ꯑꯩꯈꯣꯏꯒ ꯌꯥꯝ ꯃꯔꯤ ꯂꯩꯅꯕ ꯄꯤꯌꯣꯕꯔꯇꯒꯤ ꯃꯕꯨꯕꯣꯛꯅꯤ ꯑꯩꯅ ꯇꯝꯖꯔꯤꯕ ꯊꯥꯡꯁꯤ꯫ ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯥꯗꯤ ꯊꯥꯡꯗꯤ ꯇꯝꯗꯦ, ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯒꯤ ꯍꯣꯜ ꯑꯁꯤꯒꯤ ꯁꯤꯗ ꯎꯈꯣꯡ ꯑꯃ ꯂꯩꯔꯝꯃꯤ, ꯎꯈꯣꯡꯁꯦ ꯂꯧꯊꯣꯛꯑꯒ ꯑꯁꯤꯗ ꯃꯊꯛꯇ ꯐꯩꯔꯤꯕ ꯈꯣꯠꯂꯤꯕ ꯀꯥꯔꯟ ꯆꯠꯂꯤ ꯃꯌꯥꯝꯁꯤ ꯃꯁꯤ ꯃꯥꯅ ꯗꯣꯅꯦꯠ ꯇꯧꯕꯤꯕꯅꯤ꯫ ꯁꯤꯒꯤꯗꯃꯛꯇ ꯄꯤꯌꯣꯕꯔꯇ ꯏꯆꯥꯒꯨꯝꯕꯁꯤ ꯑꯩꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯁꯦ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯖꯔꯣꯏ, ꯃꯥꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯈꯔ ꯇꯝꯖꯔꯤꯕ ꯈꯣꯠꯆꯔꯤꯕ ꯁꯤꯒꯤ ꯁꯣꯁꯤ ꯌꯦꯡꯕꯤꯅꯕ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯔꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯐꯖꯔꯕ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯅꯔꯛꯄ ꯑꯣꯏꯅ ꯚꯣꯠ ꯑꯣꯐ ꯊꯦꯡꯛꯁ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯤꯇꯥꯁꯤꯒꯤ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ TH ꯄ꯭ꯔꯦꯝꯖꯤꯠꯄꯨ ꯁ꯭ꯇꯦꯖꯇ ꯂꯦꯡꯈꯠꯄꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ꯫
ꯑꯍꯥꯟꯕꯗ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤꯕꯨ ꯄꯨꯅꯦꯝꯖꯔꯤ ꯂꯥꯏ ꯒꯨꯔꯨ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯨꯟꯊ꯭ꯔꯥꯅꯤ ꯆꯨꯞꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯀ꯭ꯂꯣꯖꯤꯡ ꯐꯪꯁꯟ ꯋꯥꯔꯛꯁꯣꯞ ꯀꯝ ꯄ꯭ꯔꯗꯛꯁꯟ ꯊꯥꯡꯍꯥꯏꯔꯣꯜ ꯋꯥꯔꯛꯁꯣꯞ ꯑꯁꯤꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯖꯔꯨꯕꯗ ꯑꯆꯤꯟꯕ ꯀꯌꯥꯕꯨ ꯀꯥꯏꯊꯣꯛꯇꯨꯅ ꯍꯔꯥꯎꯅ ꯂꯦꯡꯕꯤꯔꯛꯄ ꯆꯤꯐ ꯒꯦꯁꯀꯤ ꯐꯝꯐꯝ ꯂꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯄꯤ ꯃꯪꯒꯤ ꯃꯁꯥꯒꯤ ꯑꯦꯋꯥꯔꯗ ꯀꯌꯥꯁꯨ ꯐꯪꯖꯔꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯑꯦꯋꯥꯔꯗ ꯅꯦꯁꯅꯦꯜ ꯑꯦꯆꯤꯚꯔ ꯑꯦꯋꯥꯔꯗ ꯑꯇꯣꯞꯄ ꯑꯦꯋꯥꯔꯗ ꯀꯌꯥꯁꯨ ꯐꯪꯂꯕ ꯑꯣꯖꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯗ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯐꯝꯐꯝ ꯂꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯤꯇꯥꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯐꯝꯁꯨ ꯄꯨꯕꯤꯔꯤꯕ ꯑꯣꯖꯥ ꯁꯨꯆꯟꯗ꯭ꯔꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯗ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯐꯝꯐꯝ ꯂꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯕꯤꯔꯤꯕ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯔ ꯃꯅꯤꯄꯨꯔ ꯍꯦꯜꯊ ꯁꯥꯔꯚꯤꯁ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯣꯛꯇꯔ ꯊꯣꯛꯆꯝ ꯄ꯭ꯔꯤꯌꯣꯕꯔꯇꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯔꯣꯏꯕꯗ ꯐꯪꯁꯟ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯌꯥꯎꯕꯤꯒꯅꯤ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯤꯇꯥꯁꯤꯒꯤ ꯁꯥꯟꯅꯔꯣꯏ ꯑꯃꯗꯤ ꯄꯦꯔꯦꯟꯁꯁꯤꯡꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯃꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯖꯔꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯎꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯖꯔꯤ
ꯌꯥꯅꯕ
Thank
ꯅꯨꯃꯤꯠ ꯀꯨꯟꯊ꯭ꯔꯥꯅꯤ ꯁꯨꯕ ꯆꯠꯊꯖꯔꯛꯄ ꯋꯥꯔꯛꯁꯣꯞ ꯀꯝ ꯄ꯭ꯔꯗꯛꯁꯟ ꯊꯥꯡꯍꯥꯏꯔꯣꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯂꯥꯛꯄꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯒꯤ